ꯌꯥꯏꯅꯨꯗꯣ ꯌꯨꯝꯗ ꯒꯥꯔꯤꯗꯣ ꯃꯃꯥꯏ ꯃꯃꯤꯠ ꯏꯇ꯭ꯔꯣꯠ ꯆꯣꯠꯄ ꯃꯈꯩ ꯊꯧꯖꯤꯜꯂꯛꯄꯗꯨꯗ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯏꯆꯥ ꯊꯣꯏꯕꯤ? ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯋꯥꯅꯤ? ꯃꯄꯥꯅ ꯃꯆꯥꯕꯨ ꯇꯨꯏꯁꯟ ꯈꯣꯠꯆꯤꯟꯕ ꯇꯧꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯃꯁꯥ ꯃꯎ ꯃꯅꯒꯟ ꯀꯩꯀꯥꯗꯣ ꯀꯨꯌꯦꯡ ꯌꯦꯡꯖꯔꯛꯏ꯫ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯕ ꯃꯥꯟꯕꯗꯨꯗꯗꯤ ꯑꯃꯨꯛ ꯍꯪꯂꯛꯏ꯫ ꯏꯄꯥꯒꯤ ꯏꯆꯥ ꯊꯣꯏꯕꯤ ꯀꯩꯗꯧꯔꯦ? ꯍꯤꯌꯥꯏꯅꯨꯗꯨ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯥꯡꯒꯣꯜꯗ ꯄꯨꯈꯠꯂꯛꯂꯦ꯫ ꯃꯆꯥꯅ ꯍꯥꯏꯔꯛꯄꯗꯣ ꯃꯃꯥꯒ ꯃꯄꯥꯒꯅ ꯄꯨꯟꯅ ꯇꯥꯏ꯫ ꯕꯕꯥ, ꯃꯃꯥ, ꯂꯝꯕꯤꯗ ꯅꯨꯄꯥ ꯑꯃꯅ ꯑꯩꯅ ꯃꯥꯕꯨ ꯈꯪꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯏ ꯍꯥꯏꯗꯅ ꯑꯩꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯇꯨꯅ ꯂꯝꯕꯤꯗꯒ ꯊꯠꯇꯨꯅ ꯑꯩꯕꯨ ꯐꯥꯒꯦ ꯇꯧꯏ꯫ ꯑꯩ ꯅꯠꯇꯦ, ꯃꯤ ꯑꯣꯟꯅꯔꯝꯒꯅꯤ ꯍꯥꯏꯕꯗ ꯌꯥꯝ ꯁꯥꯎꯏ꯫ ꯀꯀꯥ ꯑꯅꯤꯈꯛꯅ ꯑꯩꯕꯨ ꯀꯟꯕꯤꯕꯅꯤ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯍꯜ ꯑꯅꯤꯗꯨꯅ ꯈꯜꯂꯛꯄ ꯋꯥꯈꯜꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯀꯧꯕꯅꯤꯅ ꯋꯥꯐꯝꯗꯣ ꯇꯥꯕꯗ ꯃꯤꯄꯥꯏꯕꯁꯨ ꯄꯣꯛꯂꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛꯇꯅꯤ, ꯇꯥꯡꯅ ꯂꯩꯖꯕꯅꯤ꯫ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯂꯕꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤꯗꯤ ꯑꯁꯥ ꯄꯨꯝꯕ ꯆꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯊꯦꯝꯕꯤꯔꯛꯏ꯫ ꯑꯦ ꯁꯣꯏꯅꯕ ꯑꯣꯏꯔꯤꯅꯤ꯫ ꯃꯊꯪꯗꯒꯤꯗꯤꯅꯦ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯏꯃꯥꯒꯔ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯕꯕꯥꯒꯔ ꯑꯗꯨꯝ ꯆꯠꯄ ꯇꯥꯕꯅꯤ꯫ ꯃꯄꯥꯅꯁꯨ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯅꯥꯟꯕꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯅꯤꯗꯨꯗꯤ ꯃꯨꯟꯅ ꯌꯦꯡꯅꯔꯛꯏ꯫ ꯑꯅꯤꯗꯣ ꯋꯥ ꯉꯥꯡꯅꯗꯕꯤꯗ ꯌꯦꯡꯅꯕ ꯈꯛꯇꯗ ꯚꯥꯞ ꯇꯥꯅꯔꯦ꯫ ꯉꯔꯥꯡꯅ ꯅꯨꯄꯥ ꯑꯃ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ, ꯑꯗꯨꯒ ꯉꯁꯤꯅ ꯃꯆꯥꯅ ꯆꯠꯊꯣꯛꯄꯗ ꯅꯨꯄꯥ ꯑꯃꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯏ ꯍꯥꯏꯕꯁꯤ ꯇꯔꯥꯏ ꯇꯔꯥꯏꯅ ꯂꯧꯕ ꯌꯥꯕ ꯋꯥꯐꯝꯗꯤ ꯑꯣꯏꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯆꯥꯕꯨ ꯀꯤꯗꯅꯕ ꯊꯦꯝꯖꯤꯟꯕ ꯑꯣꯏꯅ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯅꯤꯗꯨꯒꯤ ꯊꯃꯣꯏꯗꯗꯤ ꯄꯥꯈꯠꯄꯗꯤ ꯄꯣꯛꯇꯕ ꯅꯠꯇꯦ꯫ ꯄꯨꯝꯅꯃꯛꯀꯤ ꯋꯥꯐꯝꯗꯤ ꯅꯍꯥꯟꯗꯒꯤ ꯍꯥꯏꯔꯛꯂꯤ ꯇꯝꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯁꯦꯡꯅ ꯂꯤꯛꯂꯥꯏ ꯀꯅꯥꯅꯣ? ꯂꯤꯛꯂꯥꯏꯒꯤ ꯑꯁꯦꯡꯕꯁꯤ ꯀꯔꯤꯅꯣ? ꯑꯗꯨꯒ ꯂꯤꯛꯂꯥꯏ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯂꯤꯛꯂꯥꯏꯒ ꯍꯤꯌꯥꯏꯅꯨꯒꯅ ꯃꯁꯛ ꯑꯁꯨꯛ ꯌꯥꯝꯅ ꯃꯥꯟꯅꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯃꯔꯣꯝꯗꯅ ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯃꯍꯤꯔꯦꯜꯗꯒꯤ ꯂꯣꯠꯈ꯭ꯔꯤꯕꯅꯣ? ꯅꯠꯇ꯭ꯔꯒꯅ ꯃꯍꯤꯔꯦꯜꯅ ꯆꯤꯡꯅꯕꯒꯨꯝ ꯂꯤꯛꯂꯥꯏꯁꯤ ꯍꯤꯌꯥꯏꯅꯨ ꯃꯁꯥꯃꯛ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯍꯤꯌꯥꯏꯅꯨꯅ ꯃꯍꯤꯔꯦꯜꯕꯨ ꯀꯥꯎꯊꯣꯛꯈꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯀꯥꯎꯁꯤꯟꯅꯔꯤꯕ꯭ꯔꯥ? ꯂꯤꯛꯂꯥꯏꯒ ꯃꯍꯤꯔꯦꯜꯒ ꯆꯨꯝꯅ ꯁꯨꯝ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯅꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯃꯍꯤꯔꯦꯜꯅ ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯗ꯭ꯔꯤꯕꯁꯤꯅꯗꯤ ꯑꯅꯤꯁꯤ ꯄꯠ ꯇꯠꯄ ꯃꯈꯩ ꯅꯨꯡꯁꯤꯅꯔꯛꯈꯤ ꯍꯥꯏꯕꯅꯤ꯫ ꯑꯃꯅ ꯑꯃꯒꯤ ꯊꯋꯥꯏ ꯑꯣꯏꯅꯈꯤꯕꯅꯤ꯫ ꯃꯇꯝꯗꯨꯒꯤ ꯋꯥꯔꯤꯗꯣ ꯇꯝꯂꯕꯗ ꯂꯤꯛꯂꯥꯏꯒ ꯃꯍꯤꯔꯦꯜꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯅꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯅꯝꯕꯔ ꯑꯦꯛꯆꯦꯟꯖ ꯇꯧꯅꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯋꯥꯔꯤ ꯇꯣꯏꯅ ꯁꯥꯟꯅꯕ ꯍꯧꯔꯦ, ꯑꯗꯨꯒ ꯎꯅꯅꯤꯡꯕ ꯃꯇꯝꯗꯁꯨ ꯎꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯍꯤꯔꯦꯜꯅ ꯂꯤꯛꯂꯥꯏꯕꯨ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯕꯗ ꯂꯤꯛꯂꯥꯏꯅ ꯕꯖꯥꯔꯗ ꯑꯣꯏꯅ ꯉꯥꯏꯕꯤꯔꯝꯃꯨ, ꯃꯍꯥꯛ ꯂꯥꯛꯀꯦ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯤꯛꯂꯥꯏꯒ ꯃꯈꯣꯏꯅꯤ ꯎꯅꯔꯦ꯫ ꯅꯍꯥꯟꯈꯩ ꯎꯕꯗꯒꯤ ꯉꯁꯤꯒꯤ ꯂꯤꯛꯂꯥꯏꯒꯤ ꯃꯁꯛꯁꯤ ꯃꯥꯟꯅꯗꯦ, ꯇꯥꯏꯐꯦꯠ ꯇꯥꯏ꯫ ꯂꯤꯛꯂꯥꯏꯒꯤ ꯃꯌꯥꯡꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯀꯪꯁꯤꯜꯂꯛꯄꯗꯧꯅꯁꯨ ꯇꯧꯏ꯫ ꯂꯤꯛꯂꯥꯏꯅ ꯒꯥꯔꯤꯗ ꯀꯥꯔꯛꯂꯕꯗ ꯍꯪꯂꯤ꯫ ꯊꯕꯛ ꯆꯠꯇ꯭ꯔꯕꯣ ꯗꯗꯥ? ꯆꯠꯇ꯭ꯔꯦ ꯉꯁꯤꯗꯤ꯫ ꯅꯪꯕꯨ ꯅꯁꯥ ꯉꯝꯗꯕ꯭ꯔꯣ? ꯅꯁꯥ ꯉꯝꯗꯕ꯭ꯔꯥ ꯍꯪꯕꯗꯨꯗ ꯂꯤꯛꯂꯥꯏꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯃꯥꯅ ꯅꯣꯛꯐꯦꯠ ꯇꯧꯕꯗꯨ ꯎꯔꯒ ꯃꯍꯤꯔꯦꯜꯅ ꯑꯃꯨꯛ ꯉꯝꯗꯕ꯭ꯔꯥ ꯍꯪꯂꯒ ꯅꯣꯛꯂꯤꯁꯤꯕꯨ ꯀꯩꯅꯣ ꯋꯥꯅꯤ? ꯈꯤꯇꯪ ꯉꯝꯗꯕ ꯖꯥꯠꯅꯤ ꯗꯗꯥ꯫ ꯉꯔꯥꯡꯁꯤ ꯏꯁꯥ ꯈꯔ ꯁꯥꯒꯠꯄ, ꯑꯗꯨꯒꯤ ꯏꯁꯥꯗꯤ ꯈꯤꯇꯪ ꯄꯠꯊꯕ, ꯑꯗꯨꯒꯤꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯉꯁꯥꯏꯅ ꯍꯥꯏ ꯌꯥꯗ꯭ꯔꯣ? ꯀꯣꯟꯅ ꯎꯅꯔꯁꯨ ꯌꯥꯏ꯫ ꯅꯪ ꯉꯝꯗ꯭ꯔꯒꯗꯤ ꯄꯣꯊꯥꯔꯒ ꯂꯩꯗꯧꯅꯤ꯫ ꯌꯥꯅꯤ, ꯉꯔꯥꯡ ꯉꯝꯗꯕꯅꯤ, ꯉꯁꯤꯗꯤ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯤ꯫ ꯑꯗꯨ ꯀꯩꯒꯤꯅꯣ ꯀꯧꯔꯤꯁꯤꯕꯣ? ꯀꯥꯏꯗ ꯆꯠꯁꯦ ꯍꯥꯏꯅꯣ? ꯃꯐꯝ ꯐꯖꯕ ꯑꯃ ꯂꯩꯔꯤ, ꯑꯗꯨꯗ ꯁꯨꯝ ꯀꯣꯏꯔꯨꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯅꯪꯕꯨ ꯁꯤꯗ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤ ꯍꯥꯏꯗꯥꯏꯅꯦ? ꯀꯣꯏꯕ ꯀꯌꯥꯝ ꯆꯠꯂꯒꯦ ꯃꯐꯝꯁꯤꯗ? ꯀꯥꯏꯗ ꯀꯣꯏꯕꯅꯣꯗ ꯗꯗꯥ? ꯆꯠꯇꯦ꯫ ꯑꯩꯅ ꯆꯠꯄ ꯍꯥꯏꯕꯕꯨ ꯅꯨꯡꯇꯤꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯅꯛꯄꯗ ꯈꯔ ꯇꯧꯔꯤꯕꯁꯤꯅꯤ, ꯑꯇꯩꯗꯤ ꯑꯃꯨꯛꯇ ꯆꯠꯇꯦꯗ꯫ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯀꯣꯏꯔꯨꯁꯤꯅ ꯇꯧꯕꯅꯤ꯫ ꯅꯪꯅ ꯅꯁꯥ ꯉꯝꯗꯗꯅ ꯑꯃꯨꯛ ꯂꯩꯔꯝꯃꯤ ꯇꯧꯔꯤꯁꯦ꯫ ꯃꯁꯥ ꯉꯝꯗꯕꯒꯤ ꯃꯇꯥꯡꯁꯤ ꯂꯤꯛꯂꯥꯏ ꯄꯥꯛꯅ ꯈꯨꯝꯒꯟꯗꯦ꯫ ꯑꯅꯤꯗꯣ ꯃꯐꯝ ꯐꯖꯕ ꯑꯃꯗ ꯀꯣꯏꯔꯒ ꯀꯔꯤꯅꯣꯃ ꯆꯥꯔꯨꯁꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯅꯤ꯫ ꯁꯥꯁꯨ ꯌꯥꯝ ꯁꯥꯕꯗꯨꯗ ꯑꯥꯏꯁ ꯀ꯭ꯔꯤꯝꯁꯨ ꯆꯥꯁꯦ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯔꯦ꯫ ꯂꯤꯛꯂꯥꯏꯗꯣ ꯆꯥꯅꯕꯒꯤ ꯃꯅꯥꯛꯇ
ꯍꯦꯛ ꯐꯝꯊꯔꯛꯈꯤꯕꯒ ꯃꯁꯥꯗꯣ ꯇꯨꯐꯛ ꯇꯨꯄꯥꯏ ꯑꯃ ꯏꯆꯟ ꯆꯜꯂꯤ꯫ ꯉꯔꯥꯡ ꯂꯥꯏꯍꯧ ꯇꯧꯏ ꯍꯥꯏꯕꯗꯣ ꯀꯥꯎꯈꯤꯗꯨꯅ ꯃꯍꯤꯔꯦꯜꯅ ꯑꯥꯏꯁꯀ꯭ꯔꯤꯝꯗꯣ ꯀꯧꯕꯅꯤ꯫ ꯂꯤꯛꯂꯥꯏꯁꯨ ꯀꯔꯤꯝꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯥꯕ ꯍꯧꯔꯤ꯫ ꯑꯇꯩ ꯆꯥꯅꯕꯁꯨ ꯆꯥꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯂꯤꯛꯂꯥꯏꯒꯤ ꯐꯣꯟꯗꯣ ꯂꯥꯛꯄꯅꯤ꯫ ꯂꯤꯛꯂꯥꯏꯅ ꯄꯥꯏꯈꯠꯂꯒ ꯍꯥꯏꯕꯗꯣ ꯃꯍꯤꯔꯦꯜ ꯇꯥꯏ꯫ ꯍꯜꯂꯣ꯫ ꯑꯁꯣꯝꯗꯒꯤ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣ ꯈꯪꯗꯦ ꯐꯅ ꯀꯨꯏꯅ ꯇꯥꯔ ꯃꯇꯨꯡꯗ ꯂꯤꯛꯂꯥꯏꯅ ꯈꯨꯝꯃꯤ꯫ ꯑꯩꯒꯤꯗꯤ ꯑꯗꯨꯗ ꯀꯩꯁꯨ ꯂꯩꯇ꯭ꯔꯤ꯫ ꯃꯇꯝꯅꯤ ꯑꯩꯉꯣꯟꯗ ꯃꯔꯨ ꯑꯣꯏꯔꯤꯁꯤꯗꯤ꯫ ꯅꯣꯏꯅ ꯍꯥꯏꯔꯤꯕ ꯃꯇꯝꯗꯨ ꯐꯥꯎꯕ ꯑꯩꯒꯤ ꯇꯧꯅꯤꯡꯕ ꯇꯧꯍꯧꯕꯁꯤꯅꯤ꯫ ꯑꯇꯩꯗꯤ ꯑꯩ ꯊꯣꯏꯅ ꯀꯟꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯍꯣꯏ ꯑꯩꯁꯨ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯀꯣꯑꯣꯄꯔꯦꯠ ꯇꯧꯒꯦ꯫ ꯑꯗꯨꯗꯒꯤ ꯑꯁꯣꯝꯗꯒꯤ ꯍꯥꯏꯔꯛꯄꯗꯣ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯥꯔꯒ ꯍꯣꯏ ꯍꯥꯏꯔꯒ ꯂꯤꯛꯂꯥꯏꯗꯣ ꯐꯣꯟ ꯊꯝꯂꯛꯄꯅꯤ꯫ ꯑꯉꯛꯄꯅꯤ ꯀꯣꯜꯗꯣ ꯍꯦꯛ ꯊꯝꯂꯛꯄꯒ ꯂꯤꯛꯂꯥꯏꯗꯣ ꯂꯣꯛ ꯈꯨꯕ ꯁꯨꯝ ꯍꯧꯔꯛꯂꯦ꯫ ꯑꯍꯥꯟꯕ ꯑꯃꯨꯛ ꯑꯅꯤꯔꯛ ꯈꯨꯔꯝꯕꯗꯒꯤ ꯂꯣꯛꯇꯣ ꯃꯌꯥꯝꯅ ꯈꯨꯅꯗꯕ ꯃꯑꯣꯡꯗ ꯁꯥꯊꯤꯅ ꯈꯨꯕ ꯍꯧꯔꯛꯏ꯫ ꯋꯥ ꯐꯥꯎꯕ ꯉꯥꯡꯕ ꯉꯝꯗꯕꯒꯤ ꯐꯤꯕꯝꯗ ꯂꯤꯛꯂꯥꯏꯗꯣ ꯂꯣꯛ ꯈꯨꯒꯠꯂꯛꯏ꯫ ꯇꯧꯔꯤꯕ ꯐꯤꯕꯝꯗꯨꯗ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯕ ꯃꯍꯤꯔꯦꯜꯅ ꯂꯤꯛꯂꯥꯏ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯂꯤꯛꯂꯥꯏ ꯈꯨꯝꯈꯤꯗ꯭ꯔꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯂꯣꯛꯇꯣ ꯑꯗꯨꯝ ꯈꯨꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯍꯤꯔꯦꯜꯅ ꯌꯥꯝ ꯊꯨꯅ ꯕꯤꯜ ꯄꯤꯊꯣꯛꯑꯝꯃꯒ ꯂꯤꯛꯂꯥꯏꯕꯨ ꯒꯥꯔꯤꯗ ꯍꯥꯞꯀꯠꯈ꯭ꯔꯦ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯁꯤ ꯍꯥꯏꯗꯅ ꯇꯧꯕꯗ ꯂꯤꯛꯂꯥꯏꯅ ꯋꯥꯗꯤ ꯉꯥꯡꯗꯅ ꯃꯈꯨꯠꯅ ꯃꯍꯤꯔꯦꯜꯗ ꯄꯥꯏꯔꯒ ꯈꯥꯝꯅꯩ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯕꯗꯪ ꯌꯧꯔꯨꯁꯤꯗꯅ꯫ ꯆꯥꯕꯗ ꯆꯥꯅꯗꯕ ꯌꯥꯎꯔꯕꯁꯨ ꯌꯦꯡꯍꯧꯅꯕ ꯉꯜꯂꯤꯉꯩꯁꯤꯗ꯫ ꯂꯤꯛꯂꯥꯏꯗꯣ ꯁꯣꯔ ꯈꯤꯇꯪ ꯍꯣꯟꯗꯣꯔꯛꯂꯒ ꯃꯍꯤꯔꯦꯜꯗ ꯌꯦꯡꯂꯛꯏ꯫ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯅꯤꯡꯗꯦꯗꯅ꯫ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯗꯕ ꯃꯐꯝꯁꯤ ꯍꯣꯁꯄꯤꯇꯥꯜꯅꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯍꯩꯅꯕ ꯃꯤ ꯑꯃꯇ ꯂꯩꯇꯦ꯫ ꯎꯄꯥꯏ ꯂꯩꯅꯗꯕꯒꯤ ꯆꯠꯅꯕ ꯉꯥꯛꯇꯅꯤ꯫ ꯅꯥꯔꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄ ꯇꯥꯕꯅꯤ ꯂꯤꯛꯂꯥꯏ꯫ ꯑꯩꯗꯤ ꯅꯪ ꯉꯔꯥꯡ ꯅꯥꯏ ꯍꯥꯏꯕꯗꯨꯁꯨ ꯀꯥꯎꯊꯣꯛꯎꯔꯦ꯫ ꯃꯌꯥꯝꯒ ꯑꯩꯒ ꯃꯥꯟꯅꯗꯦ꯫ ꯀꯔꯤꯗꯅꯣ ꯃꯥꯟꯅꯗ꯭ꯔꯤꯁꯦ? ꯍꯟꯗꯛꯇꯤ ꯂꯤꯛꯂꯥꯏꯗꯨ ꯈꯨꯝꯗꯕꯤꯗ ꯃꯥꯒꯤ ꯃꯀꯣꯛꯇ ꯃꯈꯨꯠꯅ ꯄꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯁꯝꯗꯣ ꯀꯂꯞ ꯆꯤꯡꯂꯛꯏ꯫ ꯃꯍꯤꯔꯦꯜꯅ ꯉꯥꯡꯂꯞ ꯌꯦꯡꯂꯛꯏ꯫ ꯂꯤꯛꯂꯥꯏꯅ ꯃꯥꯒꯤ ꯃꯁꯝꯗꯣ ꯐꯛꯇꯠꯂꯒ ꯂꯧꯊꯣꯔꯛꯄꯗ ꯃꯔꯨ ꯀꯣꯛꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯍꯤꯔꯦꯜꯅ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈ꯭ꯔꯦ꯫ ꯈꯪꯍꯧꯗꯅ ꯃꯄꯤꯔꯥꯁꯨ ꯆꯦꯟꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯏꯅ ꯅꯣꯛꯂꯒ ꯍꯥꯏꯔꯤ꯫ ꯁꯤꯒꯤꯅꯤ ꯑꯩꯅ ꯄꯥꯎꯅꯥ ꯕꯖꯥꯔꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯆꯠꯂꯤꯗꯣ꯫ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯗꯨꯒꯤ ꯈꯪꯅꯕ ꯃꯤ ꯑꯃ ꯂꯩꯌꯦ ꯁꯝꯒꯤ ꯊꯕꯛ ꯇꯧꯕ ꯑꯃ꯫ ꯃꯉꯣꯟꯗ ꯍꯥꯞꯄꯅꯤ ꯁꯝꯁꯦ꯫ ꯑꯗꯨꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯆꯠꯇ ꯌꯥꯗꯗꯅ ꯆꯠꯄꯅꯤ꯫ ꯑꯩꯅ ꯍꯤꯡꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯗꯣꯏꯅꯣ ꯈꯪꯗ꯭ꯔꯗꯗꯅ꯫ ꯗꯣꯛꯇꯔꯅ ꯐꯒꯠꯂꯛꯄ ꯐꯒꯠꯂꯛꯇꯕ 50-50ꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯁꯝ ꯀꯦꯟꯕꯗꯨꯗꯒꯤ ꯁꯝꯗꯣ ꯖꯨꯒꯣꯠ ꯆꯥꯗꯅ ꯍꯧꯔꯛꯄꯗꯒꯤ ꯑꯩꯅ ꯂꯨ ꯀꯣꯛꯂꯒ ꯁꯝꯁꯦ ꯑꯣꯏꯅ ꯍꯥꯞꯄꯅꯤ꯫ ꯂꯤꯛꯂꯥꯏꯗꯣ ꯑꯃꯨꯛ ꯅꯣꯛꯂꯛꯏ꯫ ꯀꯔꯤꯗ ꯅꯣꯛꯂꯤꯅꯣ ꯈꯪꯗꯦ ꯃꯥꯅ ꯅꯣꯛꯂꯤꯗꯣ꯫ ꯑꯗꯨꯕꯨ ꯃꯍꯤꯔꯦꯜꯗꯤ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯃꯤꯔꯥꯏꯔꯦ ꯍꯥꯏ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯁꯤꯒꯤ ꯑꯅꯥꯕꯁꯤꯒꯤ ꯃꯔꯝꯗ ꯈꯪꯂꯤ꯫ ꯈꯪꯍꯧꯗꯅ ꯊꯃꯣꯏꯗ ꯀꯔꯤꯅꯣꯃ ꯐꯥꯎꯈꯤꯗꯨꯅ ꯃꯍꯤꯔꯦꯜꯗꯣ ꯋꯥ ꯑꯃꯇ ꯉꯥꯡꯂꯝꯗꯅ ꯂꯤꯛꯂꯥꯏꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯖꯦꯠ ꯈꯪꯀꯣꯟ ꯀꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯅꯍꯥꯟ ꯃꯈꯩ ꯃꯥꯅ ꯀꯦꯔꯤꯕꯅꯤ ꯑꯗꯨ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯃꯔꯨ ꯀꯣꯛꯂꯒ ꯃꯀꯣꯛ ꯑꯗꯣ ꯍꯦꯛ ꯎꯠꯂꯛꯄꯗꯒꯤ ꯃꯁꯛꯇꯣ ꯄꯨꯡꯑꯣꯟ ꯑꯣꯟꯈ꯭ꯔꯦ꯫ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯁꯛ ꯑꯃ ꯑꯣꯏꯅ ꯃꯍꯤꯔꯦꯜꯒꯤ ꯃꯥꯡꯗꯨꯗ ꯂꯩꯔꯔꯤ꯫ ꯀꯣꯟꯅ ꯃꯍꯤꯔꯦꯜꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯄ ꯍꯧꯔꯛꯏ꯫ ꯂꯤꯛꯂꯥꯏꯅ ꯃꯥꯒꯤ ꯃꯊꯥꯅꯨꯡꯗ ꯂꯩꯅ ꯍꯥꯏꯔꯛꯏ꯫ ꯑꯅꯥꯕꯁꯤꯒꯤ ꯃꯔꯝꯗ ꯈꯪꯂꯤꯁꯦ ꯏꯃꯥꯟꯅꯕꯤꯗꯨꯒ ꯗꯗꯥꯒ ꯈꯛꯇꯅꯤ꯫ ꯑꯇꯩ ꯃꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ꯫ ꯅꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯏꯃꯥ ꯕꯕꯥꯗꯤ ꯈꯪꯗꯕ꯭ꯔꯥ? ꯈꯪꯗꯦ꯫ ꯑꯩꯅ ꯍꯥꯏꯁꯨ ꯍꯥꯏꯗꯅ ꯀꯃꯥꯏꯅ ꯈꯪꯒꯅꯤ? ꯈꯪꯂꯁꯨ ꯊꯣꯏꯗꯣꯛꯑꯔꯣꯏ꯫ ꯃꯣꯏꯗꯤ ꯑꯩ ꯍꯤꯡꯕ ꯁꯤꯕ ꯊꯥꯗ꯭ꯔꯕꯅꯤꯗꯅ꯫ ꯑꯩꯒꯤ ꯍꯦꯛ ꯑꯄꯣꯛꯄ ꯏꯃꯥ ꯏꯄꯥꯅ ꯐꯥꯎꯕ ꯑꯩꯕꯨ ꯃꯤꯔꯥꯏꯔꯕꯗ ꯃꯈꯣꯏꯅꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ? ꯂꯤꯛꯂꯥꯏꯒꯤ ꯋꯥꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯨꯅ ꯃꯍꯤꯔꯦꯜꯅ ꯀꯣꯜꯂꯤꯕꯗꯣ ꯊꯥꯗꯣꯛꯂꯒ ꯍꯪꯂꯤ꯫ ꯍꯥꯏꯕꯗꯤ? ꯂꯤꯛꯂꯥꯏꯗꯣ ꯍꯟꯗꯛꯁꯨ ꯅꯣꯛꯂꯛꯏ꯫ ꯇꯧꯕꯇꯕꯨ ꯍꯟꯗꯛꯇꯤ ꯄꯤꯔꯥꯡ ꯊꯥꯡꯅ ꯅꯣꯛꯄ ꯈꯨꯅꯣꯛꯇꯨꯅꯤ꯫ ꯑꯩꯅ ꯅꯍꯥꯟ ꯂꯤꯕ ꯋꯥꯔꯤꯗꯨꯗ ꯌꯥꯎꯗꯕ ꯄꯥꯔꯠꯅꯤ ꯗꯗꯥ꯫ ꯏꯀꯥꯏꯕꯗꯒꯤ ꯗꯗꯥꯗ ꯍꯥꯏꯈꯤꯗꯕꯅꯤ꯫ ꯑꯩꯁꯦ ꯃꯈꯣꯏꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥ ꯅꯠꯇꯦ ꯗꯗꯥ꯫ ꯃꯈꯣꯏꯅ ꯆꯍꯤ ꯃꯌꯥꯝ ꯑꯃ ꯑꯉꯥꯡ ꯌꯥꯎꯗꯅ ꯂꯩꯕꯗꯒꯤ ꯑꯉꯥꯡ ꯌꯥꯎꯕꯒꯤ ꯑꯁꯥ ꯎꯈꯤꯗꯕꯗꯒꯤ ꯑꯩꯕꯨ ꯄꯣꯛꯄꯒ ꯃꯈꯣꯏꯅ ꯃꯆꯥ ꯁꯛꯅ ꯌꯣꯛꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯅꯅꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯁꯥꯒꯤ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯕꯨ ꯁꯥꯊꯤꯅ ꯂꯨꯅ ꯇꯧꯔꯝꯂꯒ ꯀꯣꯟꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯁꯦꯡꯕ ꯌꯥꯎꯔꯛꯄꯗꯒꯤ ꯑꯩꯕꯨ ꯍꯨꯏ ꯍꯧꯗꯣꯡꯒꯨꯝ ꯂꯣꯏꯅꯕ ꯍꯧꯔꯛꯈꯤꯕꯅꯤ꯫
Nati, aina haibadi dada. Macha yaudrigandana migi machabu munduna yokani haina lawa. Aduga macha yaurakandana ithokpa. Sibu kari chatnabino haibu. Aigi kari iral. Aidi I matung moiringaitagi makoiga leireklabnina aigi ima ipase makoini haiduna leiruri. Nungsiba pumba makoida pokruri. Aduga kona thangda makoigi asengwa macha lakli. Aidi apopo nate haiduna ithokpa ngambasibu tasengba mama mapa oibagi machalo. Minungsi machet ama phawa pokpa ngamdraga ibu makoina karigi haigi asengwa ima ipadagi mathanungdagi mulibanu. Sengna pendi dada. Aigumba kayaki kairaba thamoi miyam ama soidana leramgani. Ekoigi thamoigi wakat kathana tabidoino. Ekoibu thamoida asukthina sanabiriba karigini. Machani khanba ngamoidaba oiragadi karigi yoke haiduna yokluribani. Aina chahi 15 surakpa dwaida makoina aingonda tarukliba mongduda khangba ngamdrutuna thamoise penmandabadagi wakaluba matamda makoina wafam ase hairakibani. Aduga makoina haikibasi nangna tawningba tawbadabu aikoigi asengba ichasida pigada nungsibadudi nangwana yenba khaiba ngamlaroi hairaki. Matuda karamba machana hairaga liglaido mapi oro taba makai kapthoragli. Liglai matau magi wari magi pendabana phumlaba thamoi mayam siuraga mahiral gi thamoi machet tana kaibaga loina liglaibu sathina nungsiragli. Kudakudagi mahiral gi thamoi si patuko makai mahag liglaibu nungsiragli. Amuhana mahag liglaibu konsilaga mamichejit ushinna solai. Yarido aduda huze wakal khaningai darkar tade. Wakal nungai bakhansi nangna pamba nangna tawning musindo dada loina hai aina loina pigani aina loina tahoni kai maramgino dada na ayi pamba pidisi nungsi bagini liglaina makon tabli hangli dada po ai nungsi brane sathi na nungsi thamoi pa khai nungsi mayam tona dada su ibu thaduk tuna ji chaloi ko mapok to chalo nangsi ayoina punji chuba chena duni liga ayi pumnama nangi wela duni ngasidagi huziksidagi nangi awabagi matam loi hozikti nungai bangak tana nangbu yomlagani masi dadagi wasani nangi na famda liglaido mahiral ki mathada mamunuglaga amuka hari adudi aina thenariba misakse ayi right person ni haiba yaradra dada Mahiral do kumlaktre soramukhtang sangna hondoklaga makut namana liglaibu chijir konsilaga namana liglai gi mago masam amata yaudrabaduda nungsina tapna nanbiri animak fana kuina adugi fibamduda mamit ushilaga leiri numitudagi hauraga mahiral liglaibu machagum magi nungsibigum mamanabigum yam nungsiba mongda loina bahuraki Liglaina haraugadawa ngakta tawduna mahak lakhi. Liglaina bu pingani hairabadi mahak apapata achumaran amata thidana pumnamak tawduna lakhibani. Masi mayamse ningsing luragani. Mahiral angawbagum sajing amumuk hauribasi. Liglai ningsing lakpada mahak sausa kadai kapsa kadai nungsibana ngausa kadai khanpham mamak khangli. Maram asinani mahak angawbagum control he ngamdribasi. Mahiral to ngasai police station lagi kaurakhiba do laaga thabak singdo yingsinba horakli accident amagi case ni hit and run gi case ni asokpa do hauzik yam aruba condition da leirabani Mahiral na laung hari akoi bido CCTV footage amata phangdraba kaino noi na hari dibo area du dadi sir amata leitri area du da natraso manang nakpa mafum da leitraba haisemta sir Manang nagpadadi lady. Ado kilometer mari muki arapatadi amalay sir. Accident area tuda lakparom daro chakhibarom daro. Lakparom dani sir. Okay. Adugi CCTV dugi record log na bataw. Aduga chakhibarom dalaiba ahanba CCTV dugi footage tuka lakholo thuro. Hayeng phawgi manungda culprit fada bayada bani. Highway makti nate da.
ꯅꯃꯤꯟꯅꯅ ꯆꯨꯊꯣꯛꯇꯕꯤꯗ ꯊꯕꯛꯇꯣ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯁꯤ ꯐꯅꯤ ꯁꯥꯔ ꯑꯗꯨꯒ ꯅꯣꯏ ꯑꯅꯤꯅ ꯑꯩꯒ ꯆꯠꯂꯒ ꯑꯦꯔꯤꯌꯥꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯏꯟꯇ꯭ꯔꯣꯒꯦꯠ ꯇꯧꯁꯤ ꯀꯗꯥꯏꯋꯥꯏꯗꯅꯣ ꯑꯃ ꯏꯅꯥꯟ ꯅꯥꯟ ꯊꯣꯛꯂꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯅꯤ ꯁꯥꯔ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯊꯣꯛꯂꯁꯤꯔ ꯁꯥꯔ ꯊꯣꯛꯁꯤ ꯑꯁꯨꯝꯅ ꯃꯍꯤꯔꯦꯜꯗꯣ ꯃꯥꯒꯤ ꯗ꯭ꯌꯨꯇꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯣꯏꯅ ꯃꯍꯥꯛ ꯂꯤꯛꯂꯥꯏ ꯍꯥꯏꯗꯣꯏꯔꯥ ꯍꯤꯌꯥꯏꯅꯤ ꯍꯥꯏꯗꯣꯏꯔꯥ ꯃꯗꯨꯒꯤ ꯃꯇꯥꯡꯗꯣ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯈ꯭ꯔꯦ ꯁꯣꯝꯗꯅ ꯍꯤꯌꯥꯏꯅꯨꯗꯣ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯊꯟꯇ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯏ ꯃꯥꯗꯤ ꯉꯔꯥꯡꯗꯒꯤ ꯇꯧꯔꯛꯂꯤꯕ ꯊꯣꯔꯛꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤ ꯁꯨꯝ ꯈꯜꯂꯤ ꯉꯁꯥꯏ ꯃꯍꯤꯔꯦꯜꯒꯤ ꯃꯁꯛꯇꯣ ꯃꯥꯅ ꯀꯗꯥꯏꯗꯅꯣꯃꯗꯤ ꯎꯈꯤꯒꯨꯝ ꯇꯧꯔꯤ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕ ꯏꯉꯝ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯈꯟꯈꯤꯕꯅꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯁꯨꯝ ꯈꯜꯂꯛꯄꯗ ꯉꯔꯥꯡ ꯃꯄꯥꯕꯨꯡꯒ ꯃꯥꯒ ꯍꯜꯂꯛꯄꯗ ꯆꯦꯛ ꯇꯧꯔꯛꯈꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯗꯨꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯗꯨ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯄꯗ ꯍꯤꯌꯥꯏꯅꯨꯗꯣ ꯐꯝꯂꯝꯕꯗꯒꯤ ꯃꯊꯟꯇ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ ꯃꯊꯟꯇ ꯃꯆꯤꯟꯗꯁꯨ ꯁꯠꯂꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯅꯠꯇꯦ ꯃꯥꯅ ꯍꯪꯂꯤꯗꯨꯕꯨ ꯉꯔꯥꯡꯒꯤ ꯆꯦꯛꯀꯤꯗꯨꯒꯤ ꯋꯥꯐꯝ ꯑꯣꯏꯖꯥꯠꯂꯣ ꯑꯗꯨꯗꯤ ꯃꯥꯟꯗꯦꯗ ꯉꯔꯥꯡꯁꯨ ꯃꯥꯕꯨ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯦ ꯑꯩꯉꯣꯟꯗ ꯃꯍꯥꯛ ꯍꯪꯈꯤꯒꯨꯝ ꯇꯧꯕꯅꯤ ꯅꯠꯇꯦ ꯀꯔꯤꯅꯣ ꯑꯩꯕꯨ ꯚꯥꯕ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯍꯤꯌꯥꯏꯅꯨꯗꯣ ꯁꯨꯝ ꯈꯜꯂꯛꯄꯗ ꯉꯔꯥꯡ ꯁꯨꯃꯥꯡꯗ ꯂꯦꯞꯂꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯍꯤꯔꯦꯜ ꯁꯨꯝ ꯃꯥꯟꯁꯤꯜꯂꯛꯂꯤ ꯁꯑꯣꯡ ꯁꯕꯥꯟ ꯐꯤꯖꯦꯠ ꯆꯛꯆꯥ ꯑꯃꯗꯤ ꯐꯤꯕꯝ ꯃꯨꯔꯇꯤꯗꯣ ꯃꯍꯥꯛ ꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯒ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯍꯤꯔꯦꯜ ꯁꯨꯝ ꯃꯥꯜꯂꯛꯂꯤ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯃꯍꯥꯛ ꯉꯁꯥꯏ ꯃꯍꯤꯔꯦꯜꯅ ꯉꯥꯡꯈꯤꯕꯁꯤꯡꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯂꯤ ꯍꯤꯌꯥꯏꯅꯨꯗꯣ ꯃꯊꯟꯇ ꯁꯣꯜꯂꯤ ꯀꯅꯥꯒꯨꯝꯕꯤ ꯑꯩ ꯃꯥꯟꯕꯤ ꯑꯃꯒ ꯊꯦꯡꯅꯔꯨꯕ ꯂꯩꯈꯤꯕ ꯖꯥꯠꯂꯣ ꯅꯠꯇ꯭ꯔꯒꯅ ꯑꯇꯝꯅꯅ ꯑꯩꯉꯣꯟꯗ ꯂꯦꯜꯂꯤꯕ ꯖꯥꯠꯂꯣ ꯂꯦꯟꯕꯗꯤ ꯃꯥꯟꯗꯦ ꯂꯦꯟꯕ ꯑꯣꯏꯔꯗꯤ ꯑꯗꯨꯛ ꯊꯤꯅ ꯃꯈꯟ ꯊꯤꯐꯨ ꯀꯩ ꯁꯥꯎꯔꯤꯗꯨꯁꯨ ꯁꯥꯎꯒꯗ꯭ꯔꯅꯤ ꯁꯥꯎꯔꯣꯏ ꯀꯅꯥꯅ ꯍꯟꯗꯛ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈꯪꯍꯧꯗꯅ ꯂꯥꯛꯁꯤꯜꯂꯒ ꯑꯩꯒꯤ ꯃꯥꯡꯗ ꯇꯝꯂꯅꯥꯏꯗꯧꯅ ꯂꯦꯞꯂꯔꯤꯕꯁꯤꯕꯣ ꯑꯩꯕꯨ ꯏꯃꯥ ꯕꯕꯥꯗ ꯍꯥꯏꯕꯅ ꯐꯒꯗ꯭ꯔꯥ ꯕꯕꯥꯗ ꯉꯔꯥꯡꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯗꯨꯅꯤ ꯍꯥꯏꯅ ꯇꯥꯛꯊꯣꯛꯍꯧꯕꯅ ꯐꯒꯗ꯭ꯔꯥ ꯕꯕꯥꯅ ꯑꯃꯨꯛ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯍꯧꯗꯗꯅ ꯈꯣꯡ ꯊꯥꯡꯂꯨꯔꯒꯅ ꯀꯝꯗꯧꯕ ꯇꯝꯊꯣꯛꯇ꯭ꯔꯒꯅ ꯑꯃꯨꯛ ꯑꯩꯕꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯒꯅ ꯀꯝꯗꯧꯕ ꯑꯁ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ ꯍꯤꯌꯥꯏꯅꯨꯗꯣ ꯋꯥꯈꯜ ꯃꯑꯣꯟ ꯈꯟꯗꯨꯅ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯂꯩꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯛꯂꯤ